SUGNU Assembly constituency के MLA K.Ranjit की Mityeng Makhada आयुष्मान भारत मिशन की manung channa health card Saba Amadi Nouna card update तौबगी थबक मखा ताना चट्थाखरे हंदक मे की तारीख अहुम दगी हौखिबा इरांगना तमथिना सोकलबा SUGNU गी मियामदा अना लायेंगी मतेंग ओइनबा इरांग असना सोकलबा मियोय क्याना खुदोंग चाबसी फंगनबा पांडमदा चथकिबा ड्राइवनी इरांग मनुंगदा युम मई थादुना लांजेनदुना रेलिफ कैम्पसिंगदा चंगफम लौदुना लेरबा कया तपना युमदा हंजनरक्तुना खुदोंग चादबा कया मयोकनरक्पादुदा खरदा ओइरगसु कार्ड असना मतेंग पांगलगनी हाइना अपेन फोंदोकनरखी ngasi humni suba leptana chatharapa card chabagi thabak aduda SUGNU Assembly constituency gi tongan ba kungkang singdagi lakpa miyoi cha kayana card saba amadi update tawbagi khudong chaba phangkhibaga loinana matau karamna card sagani khanglam daba sing kupna khanghanduna card sabi khudong chaba sing phanghanki ngasi SUGNU amadi tangjeng khunjau mangjing thongyam tangjeng kunau Sajing Warsan Tabi Hariba area Sra Ladiba Praza Sing Ahogi Ayutaki Lapiduna, Baroina SUGNU 1 number 1 to 9 the Ladiba Praza Sing Lapiduna, Holixa Marik Sumna, Development Committee, Putanga, Ahogi Yam Tamina, Motumida, Visit Ahoy Patsabi Tabase, Masi Satari, Satabasi, Ladiba Praza Sing Sigi Wakalonda. Makhoida su yamna nungai ba haitare hanade hangum leitaba marik chumna takpi nungai adugumba potu leitaba do asigi MLA gi kuthangda development committee na bhut sinjaraga praja singda gyan tana tawgudor ko thabak sina sini haibna singda se ko pangthokthana hawjim sikji ko chatujari sigi damugasu ko singi rang biriba ko MLA na ko development committee gi saiti gi SUGNU miyam singi saiti gi sinjaraga haibla ikna haina rekna